Kuki Imphal government job kamari lenaba exam sing thaba satpada AR na ngak senbinaba haijakhre. Separate administration ki demand tawriba Kuki education ki lam yauna government ki job sing sangnaba honabada awaba kya thengnaba na maram oiraga Imphal da pangthokpa government job kamari lenaba examination sing da saruk yagadaba Kuki candidate sing na satok sin tawbada Assam Rifles na mapung pha protection amasum escort tawbada mating pangbiyu haina Kuki aspirant association ng ngarang Shillong liba Assam Rifles ki DG da ayib sirol thaduna taksin kriyadi Assam Rifles ki DG da thakiba ayib sirol aduna makhata na haidibana Kuki candidate sing na exam center sing na satpada security ga mari leinaba sing yawn hiram kya da awaba masum khudong sa da kya me unani aduba hairibe examination sing si mapung oina Imphal da masigi khudong sa ba phangmana Guwahati natraga na Aizol na sing ba arapa mafam na satuna exam thabagi khudong sa da kya me yuknari ba si toknaba Kuki aspirant sing na Imphal da laktuna exam thaba da Assam Rifles na makhoi gi protection amasum escort pibiho Kuki community ki maikedi gi hairibe recruitment opportunity sing asi saruk yaba pami maram aduna makhoi bu Imphal da satok sin tawbada spacious pirabadi awaba mata yaudana makhoina pamliba career sing adu phangmangangani maram aduna Assam Rifles ki maikedi gi makhoina Imphal da satok sin tawba masum examination manungda exam thaningba Kuki aspirant sing asigi environment secure oinaba Assam Rifles personnel sing deploy tawnaba khanabi haidi Mamangi matam na su Kuki Zau Council gi miyoi sing Bisnupur amasum Imphal phawduna Assam Rifles na kangpokpi tamna escort tawraga putok pusin tawkibagi thawdok laikhre mataw adugumna Imphal da pangthokpa job kamari leinaba examination sing asida Kuki aspirant sing na saruk yaba ngamnaba makoida mapung phaba support amasum protection pibiu Kuki Zau Council gi maikedi gi suhira masida miyeng sangmaga loinana job kamari leinaba examination asida saruk yaba pamliba Kuki aspirant sing sigi aso engam thoktanaba masum khudong saba sing asi nabagi damakta Assam Rifles ka tanaduna thabak tawnaba takshili habi warol sing siyawri panba yabadi Kuki student organization ki maikedi gi MPS na July 13 da notification thoktuna Imphal amasung Guwahati da center oiduna pangtokadaba main examination asi champur sumasi gi center ama pibi hoina Manipur gi governor da taksin ki palaikrabani aduba hauju phawbi oina di masigi response ama da governor da pirak palaitribani Indigenous community singi mathakta sathariba sumdaba thawong singa sigi mayokta punna lauminasi tha asigi mapana pangthokadoriba Indigenous Day for the World Indigenous People gi thoramasida malemda lairiba Indigenous community singda di sanction satharakliba sumdaba thawong singa sigi mayokta amatoina malemgi miyamna tanaba lauminasi ana People's Progressive Alliance Manipur na thadorakwa chirol man haidi Siolosina makata na hairibana Malem gyo in August mapanasi Indigenous peoples singi right ka mari lainana Indigenous peoples and AI defending right shaping future haiba thimasida pangthokadabani Northeast Indigenous Forum gi makhada Indigenous Peoples Forum Manipur na thoramas Imphal gi City Convention Center da Indigenous peoples right to self determination a pathway for food security and sovereignty have a team the pangtokadori thauramasi ahanbo in the northeast region ki Indigenous people sing to saruk yagani right to self determination si isam zamba political slogan amanati masi Indigenous people sing food security ki masum sovereignty ki damak tangai fadana tawdraba yadraba marueba backbone ama oiribani alliance asigi makedigi Indigenous people sing self determination self language amasum external detection dagi development free oiba yawa fundamental rights ngasi reaffirm tawnabi damak pangthokpa International Indigenous Day gi thoramasi mapung phana support tawi English ngani ga kun go humdoi digi tholaki irang asina maram moiraga lanjena duna lairibasing makoi gi mafam singda hanjin hangadabani amasu justice ki damak demand tawribasida alliance asina su sapsana lepli hari Lok Sabha na Manipur gi maruiba bill ani pass tawkhre ahen melupa crore lising ani gi sani pan ga maudraga ni pan gi senfam allocate tawkhre President Ulgi makhada laiba Manipur gi lengak sesana sining thina salaiba ngamna wanga si Lok Sabha da Manipur GST amendment bill amasum appropriation bill 2025 pass tawkhre bill asi state gi financial maintaining amasum administrative community ga wari mari lainana pass tawkhibani The Manipur Goods and Service Tax
Amendment Bill 2025 asi handakta GST Council ne approve tawkhiba nauna semdokhiba state GST framework ka punna satminaba ya biki bill adu ngasi house ta pass tawnaba move tawkhiba aduda Union Finance Minister Nimara Sitaramana hakibada Manipur hauji state assembly asi function tawdabana darkar gi matungina bill asi ordinance ama oina replace tawre Manipur da constitutional urgency kaya laidiba si yenglaga amendment bill yaudravadi Manipura GST sense tawna bohonaba amadi revenue collection kudong sadaba kaya may unagani GST council ni approve tawba items sing adugi taxing legally oina collection tawba GST amendment asi yamna mathoktai kadigumba masina thindaba tarabadi Manipur gi revenue stream da hakthengna setheng may unagani ki House asina makatana Manipur Appropriation Number 2 Bill 2025 su ayaba piki bill asi saliba senba sai English nganiga kunga manga English nganiga kunga taruki oina state ki mathau taba expenditure sing adu mit tawnaba consolidated funding digi mathau taba funding withdraw tawbaga mari leinaba bill amani center ki mekai digi capital expenditure sing ki damak designated tawraba lupa crore sam gu humfu katre yauna ehen ba lupa crore lising ani ge sani pan ga maudra ga ni pan su allocate tawkhre budget asi gi khwai digi hen sing thani ho eba portion am oina kangluki irang asina maram oiraga lanjen naraktu na relief camp da lairi ba sing gi rehabilitation gi dama lupa crore sangha ga kun gu humdo edu gu kangluki irang mayu nari bi state asida security ga mari laina ba sing gi oina lupa crore sangha ga ni fugu ni thu yauri ngasi Lok Sabha tuan issue gi matang opposition gi makai digi ayet apan ba kaya pi khrabasu Manipur goina hausik tangai phadaba kaya layiba sigi damak yenglaga bill animak debate amat yaudana pass toki aduma pu Union Finance Minister Sitaraman gi makai digi Manipur gi maru ebi issue sing khanabada opposition gi makai digi ayet pa athingba kaya pi khiba dugi damakta yamna kana criticize toki Manipur gi lengak sasan yauna state asi gi hausik lariba phibam sing hana gi phim da hanjana bagi dama sel thunga mari leina ngasi parliament ta khana naina ba du da opposition gi makai gi ayet pa kya pi khiba adu Manipur gi issue da opposition singna crocodile tear gumna toxin ba wasina bani thamoi singna Manipur gi dama wa banati hana criticize tokhiari apha phat daita khudima Kuki CSO singna pugoda bani FNCC Fudil Naga Coordinating Committee FNCC na Kuki singi matar sa thariba bangi khongjang asi handoktrabadi NS2 Imphal Dimapur lambi da bangi khongjang jangsilagani haina Working Committee Kuki CSO na phungdokhiba du FNCC gi mekai gi yamna kan yening da phungdorakli FNCC gi mekai gi hairiba na Working Committee Kuki CSO gi mekai gi National Highway thingba natragana lambi asida satok sin tawriba sing yauna Pochai putok pusin tawbada ayat apan pirak patarabadi naga tari mafam khudimota Kuki gi movement sing pumthing thingani loina athing ba CNS to Imphal Dimapur lambi amasum NH 37 Imphal Jiribam lambi khakta natana Nagaland gi parent district amasum Assam gi ANC Hills gi saruk sing su athing ba thangani banasi naga sing santi oina amasum ikai khumnaba laiminari ba sing yauti banasi da jaumi natraga na mizo community sing da target aus nati banasi Kuki Expandis forcing maru oina WKZIC amasum Working Committee CSO gi makhar operate tawriba sing adugi mathakta neki Myanmar gi laholup TNLA sound ning bakairi Myanmar da hojik thokli batangdu laita da ba phibam ama mayu nari ba siga mari reina China da sa thagadori ba ceasefire talk ki mangoina na military junta gi mathakta lal hori batang National Liberation Army TNLA military amasum political gi front sound ning bakairi Laholobasina mamangi matamda Myanmar gi Northern Sun State ki maruaiba town kaya ama control toramani adubo hariba town singa tu Myanmar gi military na July 13 da maruaiba town ama oriba nawang ki o yauna atay mafam kya mu hana lauksingkhre nawang ki o town si China ga lalon itik tawna bagi khwaidi ki maruaiba lambi ama oiraba tanatana hariba mafam si TNLA na sahi ama gi mayada control tawduna lakhibani adubo mafam si handakta military junta na nauna pashin kiduna mafam adu mapung phana control toksingkhre lalasi ki mari renjana sahi si gi April da China gi kunming da military junta amasum TNLA gi mihut singa wari sanakhibaduda military junta gi makai digi nawan kio town yauna maruaiba town manga withdraw tawna ba haikibada laholobasina yakidabane dubo town asi yauna maruaiba mafam kya military junta na dokshin kibadigi sauna ningba kaibadu mayukna rakhibani haidenesu pausta makhatari Mayang Imphal gi backend shop taraga manga agro market complex ki lakhthokna ba taksingkhre District Administration ki makai digi haujik sathariba
eviction drive asiga mari lenna mayang Imphal gi cloth amasum ornament vendor ga thangna leiriba backend shop taraga manga si agro market complex gi lathok piu hainu khuman united club amasum maira pai association mayang Imphal Manipur gi governor ai bisirol piduna taksingkhre governor da pisin ki bisirol adu yaribadi haukiba august 3 da mayang Imphal bazaar women vendor welfare association na Common United Club and Maira Pai Association ga loina pangthokiba miyam gi mifam amanasu ground level shop taraga manga si lathokpa amadi thugaina borep lokhiba leiri hairiba warep adu formal oina mari leina department da khangan bahaina warep lokhi mayang Imphal Bazaar Women Vendor Welfare Association gi makedi gi su mamang no mayang Imphal Municipal Council gi executive officer amasum local MLA da hairiba dukan singa si lathokna ba ai besirol pising gi balekre aduba hauju phaw thabak lokhot palaitri maramaduna government gi makedi gi hairiba dukan taraga manga si lathokna ba thabak pakhat piu hairi State ki thakta ngasi National Handloom Day pangthokre lamdam asigi miyoi lak 2.50 handman handloom worker oiduna tuan ba design satre ka yankhai amadi handicraft makhal kunga taruk hena puthokli CS State asigi amata ngairabi handloom and handicraft asi cultural tradition ama oiba khaknatana competitive industry ama oiduna phurup asigi mapangal kakhat hanba haibasi lenga asigi pandamni haina Manipur gi Chief Secretary Dr. Punit Kumar Goyal IAS na phungdokre haribo apum singa sigi Imphal gi Palace Compound Labor City Convention Center da Directorate of Handlooms and Textiles Government of Manipur sinduna threads of tradition weaving culture through handlooms haiba hiram na pangdokiba National Handloom Day 2025 ki thorom da phungdokibani Dr. Punit Kumar Goyal IAS na makata na phungdokibada lamdam singa lingi matamdigi hona handloom and handicraft ki oiba tradition kya ga loindu lakli loindu lamdam asigi top pisalon sagi tradition asina social and cultural identity da sauna mafam ama kanduna lakli lamdam asida khunda minari ba phurup singi traditional dress asina amuka suhena lamdam asibu malem gi thakta saktakli lamdam asigi miyoi lak 2.50 henmana handloom worker oiduna tuan ba design satre ka yankhai ama di handicraft amakal kunga taruk hena puthokli hairi basing asibu lainga ki maikai de gisu mateng pithanaba tuan ba khongthang kya amasu Ministry of Textile ga kusamnaduna paikhatli haiki Chief Secretary na makhata na phongdo kibada khongthang sing asigi manungsana training program kya yauna marketing amadi raw materials singi award pasing mention na ba su honari masina lamdam asigi amata ngairabi handlooms and handicrafts si cultural tradition ama oiba khaknatana competitive industry ama oidunu imung kya gi sentok lambi ori phurup ama sakhot hanba haibisu phurup adugi tradition sakholaba kanda phurup adu sakhot hanba nongai hanba madi mapangal ka khat hanba haibis lenga asigi pandamni haiba wafam sing phongdoki ngasigi thoram adu National Handlooms Development Project ki makhada Senapati district ki lairau singda small scale project ama su Chief Secretary ama samon online kuthangna launch tokhi thoram gi manungsana lamdam asigi tuan district kya de gi magi oiba cluster singi handloom gi pothok sing utpa stall taraga mari hangdoki loiner ukul district ki manungsan ba nongbi village tagi kumja english singani ga kunga homdoi kunga mari da padmasri award phanglakhraba masihan sasama sum state award of handicraft 2023-24 busu manamatum pidun ekai khona butki tharomadura Manipur threads of heritage hands of prosperity haiba short film amag loinana from lum to legacy crafts story of Manipur haiba lyric amas phongki masidana tana modernization of handicraft 2023-24 outstanding oirakraba miyoi singa CL gi tengbang sing su gen thoktuna pangthokki adi Manipur police na satrakpa drive ta ILP pass pairam da nan Manipuri sama go humdra thengnakhre inner line permit pairam da mapandi gi sanglakpa miyoi saniga humdra thengnakhre loinana miyoi sama kunthra ga mari na ILP gi mari leina ba se sang renew tawram da ba thengnare hari iramasiga mari leina Manipur police ki sirol mana hari bidi Manipur gi mapandi gi ain kaina sanglakpa mi top sing masak khangdokna ba akhanna ba drive ama Manipur police na sataki drive asi mamang sahidi gi hauna leptana sathrakhi bani ngarang sathaki ba drive adu do miyoi lising ani ga samri ga taraga ni tu wohong pong sathaba matamda miyoi sama go humdra na ILP pass pairam da ba adu ga miyoi sama ga kunthra ga mari na ILP ga mari leina ba se sang renew tawram da ba thenglakhi bani hari khudak ta hari ba miyoi sing asi Mauge tapuduna mapamaduna laiba ILP counter dagi mari lainaba mathau taba se sang sing lahonki hairiba drive ase Senapati district ki Mau National Highway to Maram Perel Road amadi Tadubi Toloi Road yauna atai Intervales Road sing amadi Kaithel ge mafam sing sathaki hairi
ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯇꯥꯛꯁ ꯐꯣꯔꯁ ꯍꯥꯏꯕ ꯑꯈꯟꯅꯕ ꯐꯣꯔꯁ ꯑꯃ ꯁꯦꯝꯒꯠꯇꯨꯅ ILP ꯄꯥꯁ ꯌꯥꯎꯗꯅ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯛꯄꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯇꯨ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯄꯔꯤꯡꯗ ꯆꯪꯂꯛꯄ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯅꯤꯌꯝꯒꯤ ꯃꯇꯨꯡ ꯏꯟꯅ ILP ꯄꯥꯁ ꯄꯥꯏꯕ꯭ꯔꯥ ꯑꯃꯗꯤ ꯄꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯅꯕ ꯗ꯭ꯔꯥꯏꯕ ꯑꯁꯤ ꯂꯦꯞꯇꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ ꯆꯍꯤ ꯐꯔꯛꯀꯗꯧꯔꯕ ꯐꯥꯎꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯃꯤꯁꯤꯒꯤ ꯔꯤꯄꯣꯔꯠ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯁ꯭ꯌꯥꯃ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯁꯦꯞꯇꯦꯝꯕꯔ 22 ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯍꯧꯔꯩꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯅ ꯐꯃꯨꯡꯗ ꯄꯨꯟꯅ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤꯕꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯠ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯟꯀ꯭ꯋꯥꯔꯤꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯖꯣꯏꯟ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯑꯦꯒꯦꯟꯁ ꯗꯤ ꯑꯟꯅꯦꯆꯔꯦꯜ ꯗꯦꯠ ꯑꯣꯐ ꯕꯁꯟꯇꯤ ꯑꯦꯟ ꯂꯟꯆꯦꯟꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯀꯣ ꯀꯟꯚꯦꯅꯔ ꯁ꯭ꯌꯥꯝ ꯗꯦꯕꯤꯅ ꯄ꯭ꯔꯦꯁ ꯊꯣꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯁꯤꯌꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯪ 2023ꯒꯤ ꯑꯣꯛꯇꯣꯕꯔ 22ꯗ ꯊꯣꯛꯈꯤꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯟꯀ꯭ꯋꯥꯔꯤꯒꯤ ꯔꯤꯄꯣꯔꯠ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯕꯃꯤꯠ ꯇꯧꯗꯨꯅ ꯆꯤꯡꯅꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯟ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥ 12 ꯁꯨꯔꯕ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ ꯂꯩꯉꯥꯛꯅ ꯑꯇꯝꯅꯅ ꯆꯤꯡꯅꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯂꯣꯠꯁꯤꯜꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯇꯨ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯃꯔꯥ ꯂꯩꯕꯁꯤꯡ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯍꯪꯂꯛꯂꯤ ꯁꯤꯌꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯆꯨꯝꯕ ꯄꯥꯝꯕ ꯑꯃꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤꯗꯃꯛ ꯂꯦꯞꯂꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯑꯁꯤꯒꯨꯝꯕ ꯁꯥꯊꯤꯔꯕ ꯇꯥꯕꯗ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯇꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯆꯤꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯂꯤꯡ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯇꯣꯞꯄ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒ ꯌꯦꯡꯅꯔꯨꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯛ ꯋꯥꯡꯕ ꯑꯃ ꯑꯣꯏꯔꯤ ꯀ꯭ꯔꯤꯁꯅ ꯚꯥꯁꯀꯔ ꯃꯍꯩꯔꯣꯏꯁꯤꯡꯒ ꯑꯣꯖꯥꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯂꯣꯏꯅꯕ ꯃꯊꯧ ꯇꯥꯏ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯂꯤꯡ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯇꯣꯞꯄ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒ ꯌꯦꯡꯅꯔꯨꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯛ ꯋꯥꯡꯕ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯅ IIIT-DM ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯀ꯭ꯔꯤꯁꯅ ꯚꯥꯁꯀꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯦꯄꯥꯁꯤꯇꯤ ꯕꯤꯜꯗꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯟ ꯗꯤꯖꯥꯏꯟ ꯑꯦꯟ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯞ CBDEꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯄꯦꯗꯥꯒꯣꯂꯤ ꯑꯦꯟ ꯑꯣꯔꯤꯌꯦꯟꯇꯦꯁꯟ ꯋꯥꯔꯛꯁꯣꯞ AY 2025-2026 ꯉꯁꯤꯗꯒꯤ ꯍꯣꯇꯦꯜ ꯏꯝꯐꯥꯜꯒꯤ ꯁꯉꯥꯏ ꯍꯣꯜꯗ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯣꯐꯦꯁꯔ ꯀ꯭ꯔꯤꯁꯅ ꯚꯥꯁꯀꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯕ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯡꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ